India ki presidency makhada numit ini sumna October 18 amasung 13 da pangthokadaba mapal suba G20 Parliamentary Speaker Summit Nai Delhi gi Dwarka da leba nongna saba India International Convention and Expo Center IIC da Pradhanmantri Narendra Modi na hayeng haudoklagani Yasobhumi haina sukhangnaba IIC da pangthokadaba summit asida G20 member lebak sing amadi atai sebau phongduna lakpa lebak singi presiding officer kunmanga amasung Deputy Speaker Tarana Saruk Yagani Summit asigi matangda Lok Sabha gi Speaker Om Birla na phongdokhibada Summit asida G20 ki members sing da natana atopa lebak tara amasung international organization singsu saruk yagani masigi mathakta parliamentarian yangkhai president kuntaruk yauna general secretary tara committee amagi chairman amasung interparliamentary union gi president su saruk yagani mifam asida ahan oina pan african parliament ki president su saruk yagadawri Nakalamaromda Mipamasi Kudong Chabaloduna, Canada gi Senate ki Speaker Raymond Gagnega, India Masung Canada Anigi Marakta, Pasilaktriba Maria Sigi Matanga, Kanagani. P20 Haina Kangnaba, Parliamentary Speakers Summit Asigi Manguinana, Lifestyle for Environment, Samna, Life Hibahiramasida, Parliamentary Forum Amana, Kanaba Hokre, Ngasi Haudokiba, Life Hibasi, Haukiba Lisingani, Kunni Toida, Pradhanmantri Narendra Modi, Amasung, UN Secretary General. Antonio Guterres na Gujarat ki Kebaria da haudokhibani mifamasi mausagi khalning thina ngaknaba amasung matam sangna lengdana chathaba yaba punsi ama lehennaba wakhalonda reduce reuse amasung recycle haiba wafam asida yumpham oiduna pangthokpani thoromasi gi sarukama oina leibak asida miyamna mikhalda vote thadaduna masagi apama mihut khanjabagi kanglon ama mausadagi leirakpa aduda yumpham oiraga mother of democracy haibasida mela amasu pangthokli basudhaiba kutumbakam haibadi malemasi imung amatani haiba wakhalon asida yumpham oiduna parliaments for one earth one family one future haiba hiramda hayengdagi haugodoriba P20 summit asida yamna maruoiba mifam mari pangthokani mifam singadudi accelerating sustainable development goal sustainable energy transition women-led development amasung transformation in people's life through public digital platform haibasini mifam singasina malem gyoiba yamna sayetnariba wafam sing amatta chithadana ingna tapna amasung chap manaba malem amagi wakhalonda warishun poroknaba pandam su thamle tongan hiramda pangthokadaba mifam mari adugi mapung oiba pandamdi P20 parliamentarian singna kamdauna mai pakna thabak pangthokpa ngamgadagi haibagi matangda mamuttan khananainagani malemgi haujik sauna singnaba ma oiriba thong manaba khudimak saruk yahanba amasung ing tappal hennaba warusinama lakhannaba apunwa warolama mifamasi loishilakpada thadoknabasu taksin gadawri India gi presidency makhada pangthokliba G20 mifam sing asida aikhoina top saktam marikak uba phangi ahanbada sahi asidagi Africa asi G20 organization gi member oire anishubada punna Phagat minanaba haiba meeting thamba Nai Delhi Leaders Declaration G20 gi member lebak singi makok singna khudek pinakhre ahum subada India Middle East Europe USA gi apunba lambe lama semnaba lebak sing asigi luchingba singna ayaba pikhiba amasung marishubada hek yariba makai biofuel sizinanaba Global Biofuels Alliance ama sembada member lebak singna ayaba pikhiba asini India ki presidency makhada pangthokliba tongan ba G20 mifam sing asigi hiram asina piriba mapung oiba wakhalon mioiba sa uchek pambi amadi apikpa thawai panba sing asigi maruiba masung malem asida amana amagi mateng lawriba asigi maramda khanagani hena luba hena sangba masung hena phaba ising lehennaba lanai oina masung lebaki oina punna khona minaduna mahusagi khallengdana legadaba punsi marelama lehennabani Pandamasi Malemda Leriba Ekoi Kudingna Punna Hona Minadrabadi Pangbangam Loi Habasi Pradhanmantri Narendra Modi gi Thazabani India gi G20 presidency asi Malem Pumba Amata Oina Tabak Tominanaba Habasi Yokhatnaba One Earth One Family One Future Haiba Hiramasi Khankibani Haukiba lisingani kunithoigi December amada Indonesia gi Balida India bu G20 gi president gi thaudang sinarakiba adu sahyasigi November 13 da Brazil da president gi thaudang amuk sinakragani